ngarang junta army gi air strike tawbada KNA-B chawrakna kungani thoiron sire amadi aso apan nang khre hari ngarang mungmai kamna khiba kamjong district kabo tampaki tainaba mafam kharada numidang waram pung 3 makhairom tabada jet fighter paiba okhiba galoinana ahawba makhol manga taruklom tanakhi haina anakpada leiba khunja singdagi phongdongnarakle nakal amarom da Chandel da ngarang police na Kuki militant sing phaba lakpada irang thokre hari uyuk sing da Kuki sing na cross yung silamba adu louthokhre hari Imphal East District ki thamna pokpi amasung yengang pokpi gi uyok sing da Kuki sing na cross yung silamba gi wathok che minister gi knowledge yorak padagi security na Kuki sing da namduna phuktok laga loutokhan khre hari uyok sing da central forcing license karba matung Kuki sing na cross yung silamba thodok ki matang da yengang pokpi sana sabi thamna pokpi amasung sabung ko khunau gi khunja sing na local MLA su oiriba lamlai kendra gi KSC bomsa ga unaduna MLA asina che minister da paudam laba matung Kuki sing na yung silamba cross ase ngarang numidang waram security na namduna phuktohan ki bani Myanmar da leriba military junta ki mayok ta phongna lan horiba Kuki kholai paiba singna leibak tu da leriba Manipur gi lalhauba singi mathakta khut tharakpadagi hantuna kapada Kuki kholai paiba kaya paktangna siba ga loinana aso apan kaya nangkhibata natana makhoina pairamba khutsu kholai kaya loukhokhre matung ngarang ayuk amuk Myanmar da base toba Kuki kholai paiba PDF na tamu tamna sangsilakpada NSCN IM kadar singna taktokhre thokdok adu da Kuki kholai paiba singi marakta aso apan asiana kaya nangbata natana Kuki kholai paiba PDF ki kangbu sing kharai khangdana sena khre hari social media da viral oirakiba audio clip amabu CM Biren gi audio clip ni haina mara sibagulunana Manipur da tholiba irang asibo hena bakthok chawthongna ba honai haina CM Biren gi mathakta Kuki Organization for Human Rights X no thangalakiba case amabu athuba matamda hearing satanaba petitioner gi maikaidagi Supreme Court ta taksin khre uyuk sing post ta Kuki volunteer nupa nupi gi wathok thokle BSF ka mukna khiba matung uyuk sing post ta Kuki nupa nupi pulak khunngak pa yauringaida ahing nungtil animakta nupa nupi laiminai Kuki nupa volunteer singa nupi singa singi mongsongda toina nupa nupi gi natabale chatpadagi mafam adu da posting tawminaba CRPM na Kuki leader kharada report tawrakpadagi haujikti posting mafam da Kuki nupa nupi masing yamna hantana duty tawre hari natabale chatpada yauruba cycle dagi ki leisabi amadi mayam sangdana phahawre victim oihaure atai di sena khre yamna ngaglebadi natabale chatpa nipa nupi singa du paisa piraga tawbusu nate boyfriend girlfriend su amata nate yamna close oina khangnabasu amata nate sumna sum duty tawminabada yu thakminaba jagoi saminaba loraga pair mongsongda changaga Zathakiba ngaktani haina iduning thawna Kuki singi information ama share tawrakli accident tawribasi traffic rule khangba watpadani haina SB traffic na phongtokre accident toina thoklibasi traffic rule singi matangda khangba watpanani haina traffic police wing SB Promise Arambam na phongdokre wafam ase National Road Safety and Sarak Suraksha Jiban Raksha ga mari leinana Imphal West ki Sagolbanda leiba First Cry Intelligence School da chathakiba traffic awareness campaign creation show amada phongdokibani mahana makhata na hai state asida lambi gi accident toina thoklibasi gali thawriba singna traffic rule gi maramda khangba watpanani traffic rule indaba mioi khara pharaga salan kakpa khaktana accident hanthabagi maram oiba yaroi lambi da gari thawriba mioi sing khaktana tana pigliba amadi inkhalakliba da hasing da so grassroots level dagi hauraga traffic awareness piba mathau tai mahana hai lamdamasda gari thawriba singna gari thawba matamda helmet uppa light jump tawdaba mayai kaba sinjak chasalaga gari thawdaba over speeding amadi overloading tawroidabani miyamna su hairiba rule asinga na satpa mathau tai haina mahana makhata na phongdokhe thawromgi saruk ama oina traffic police na angal singda traffic signal gi matangda demonstration amasu utke thawram adubu mari suba IRB gi CO RK sanglemba amadi First Cry Intelligence Preschool Management Committee के Chairman Anand Sapam su sarugya ke hairi mathang da Kuki singi leak information amaka ki share SJSM no share tawragli translation adu de house border side ta kanumong da thengnare junta army singi yeknabalan mi singa pulle makhoina haibagi matungina house Indian Army na kari tawba ngamgani Indian Army lak la aso mayok nagani hairi KNA-B sing kanbina ba support tawbina ba lakpani electabadagi air support kauribane KNA-B singbu isorna ngakpi ba oirasano amen haina Kuki singna share tawnarakpagi leak information amakaki translate thamlakle